cooperative movement asina miyang yapun bagi panggal thauna loksing kaya piduna pandam amagi damak punna chatminari ngasi faubada India pumbada cooperative society lakni pan lising ni fu hena mai pak na chalairi masidagi miyoi crore tarau noirom na hiram kaya da kunai asigi khongchata sarugyari chahi mari gi mamang da Ministry of Cooperation gi meeting makhada cooperative sector asida ahong purak na mohonaki cooperative sector asida choba company ama gumbani miyamna company adu ki shareholders oibani karigumba matamda cooperative society kya maning halakwa senfam puthabana chingba thodok kya laiki Madugi damak center lenga ki maikai digi thorang kaya paikhali nawat ki maikai digi sulenga ki Department of Cooperation ga khusham naduna cooperative sector da digital transformation ama chatharakli masina training capacity building amadi anoba makhal ki digital platform amada cooperative sector asi mathau tawnana ba hotnari phongdoki In the many places cooperative societies had gone into bad finance frauds and lots of things. So this is a system which will ensure a transparency on a permanent basis and in a futuristic manner. I am pleased to note that Manipur is making commendable progress in this digital transition. Of the 232 packs identified for modernization, hardware has been supplied to 177 and 185 packs are now live on the new digital platform. Training and capacity building programs of PACS officials and auditors have been successfully completed, enabling a smooth adoption of the new system. Leivak ning basaba thamoi sengdaba miyoina miyamgi phangkhom thokpa hak amadi lanthum sing sagun tauri basidagi sectional laisi haina Manipur Youth Students Union Maisugi President Wahengmam Tanuna phongdokre ngasi Imphal West ki manung chen leiba BB Parliamentary Development Hub mongsangaida Manipur Youth and Students Union safong khibagi mari rak subama pokumon thoronga mari leinana waf masi Wahengmam Tanuna phongdokhibane thoramadu South East Asian Studies ki Head of Department Professor Dr. Chinglen Maishnam na athoiba mithunglen Kokomi ki convener Khurizam athoba maroiba khanaba mithunglen Maisugi advisor Mayang Lambam Amutombi BB Parliamentary Development Home mongsanga ki headmistress Takhilambam Anita Freedom ki President Wahengmam Santa Madi MPYA ki President Maulana akhanaba mithunglen singoina sarugyaki Thoramadu mari leinana imalipak ki damak thawaina pontha pikraba thoba thobi singi mafamda minute ani tumina leptona ikai khumna basutki Wahengmam Tanuna makhatara duna lamdam asida chahi ani makhai hena thoklibe irang asina maram oiraga lanjinari basing mayumda hanjindana hingbagi wakhalon thadaktuna masa mathanda suicide tawjaba leptri masigi cherak asida lengakna sangai festival pangthokpa asi maishuna yaningde masida leipak miyamna su saruk yabigano haike Masa mukna hingbagi ohan thok leitre hinglubada kai kana gadagi khaina suicide pok to bangam naraba IDP singa sigi thamoi sentiment sokpaje khangbiraga asigumlaba sangai festival ase pangthok pidana ba maisugi maikai da su thamjaningi aduga akhoi lamda masi yam hingbada su asuki mati mi painingai oire Imphal mayal makta da leiriba akhoi amna CCTV footage mayam leiraga su masagi mayam da phawada nupi se akhoi gi hatpa ngame ba nupi phawa aduna lejing loya da leiba nupi sing imai sa sing di kai oina phawrangdagi loge ba action aduga police departments na pusel sena work to biraga mihai pasing puthopiduna akhoi gi lamdam se leiba nupi ja sing mi painai ba sing se phagat hanna bhona bada lengana su ahen meng sanghaningi Serasi Chingi District Sing the Kundariba, Tribal Ichilana Singi Hak Matpire, Hiram Kuding the Watpana Pik Thale, Central Lengangna, Paikaliba Skim Sing, Akas Bill Kaitopam on Tokley, Maramasina won Manipurama Gidamak Tarol Sing the Karitodang Logo the Hibado Kanabamatam Ori Haina, MPCC President Kasham Mega Chandran and Nang Bafong Dokre. Ngasi Manipur Pradesh Congress Committee MPCC gi meeting makada Technopol Block Congress Committee ni sinduna Technopol District ki Imol Satuda joint organizational meeting cum interaction program ama pangtokre Tharamadu the AICC ki Secretary Manipur Nagaland Tripura amadi Sikkim in charge Christopher Tilak MPCC ki General Secretary Administration SG10 Technopol BCC ki President Charanga Mokhul Sim John Ex-Minister Moirangtem Hemantana Chingba Singh Sarugyaki, President Kemiga Chandra Makhatara Duna, Technopol District Lambi Thongi Fibam, Asuki Matik Fatre, Nonkitang Tabada Yumnagi Mapan Tok Tabagi Fibam the Lady, Paikat Kiba PMGSY scheme Kuding Makfel Ore, Tabak Subalore Haviki certificate Sing Piki.
ꯊꯕꯛꯇꯤ ꯇꯧꯗꯦ ꯁꯦꯜ ꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯧꯊꯣꯛꯈꯤ ꯀꯨꯝꯖꯥ 2022 ꯗꯒꯤ PWD ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯦ IVR ꯁꯦꯝꯕꯤꯗꯦ ꯆꯍꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯁꯦꯝꯗꯦ ꯆꯍꯤ 3 ꯍꯦꯟꯅ ADC ꯒꯤ ꯃꯤꯈꯜ ꯇꯧꯗꯦ ꯇ꯭ꯔꯥꯏꯕꯦꯜ ꯄꯤꯄꯜ ꯁꯤꯡꯒꯤ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏꯗꯒꯤ ꯈꯣꯝꯒꯠꯈꯤꯕ ꯇꯦꯛꯁ ꯁꯤꯡꯗꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯁꯤꯖꯤꯟꯅꯕ ꯊꯥꯗꯔꯛꯀꯗꯕ ꯁꯦꯟꯐꯝꯁꯤꯡ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯍꯨꯠ ꯂꯩꯇꯕꯅ ꯑꯃꯠꯇ ꯊꯥꯗꯣꯔꯛꯇ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯗ꯭ꯔꯦꯅꯦꯖꯅ ꯆꯤꯡꯕ ꯁꯦꯝꯅꯅꯕ 15 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯗꯒꯤ ꯂꯥꯛꯀꯗꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯁꯦꯟꯐꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯈꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯨꯝꯐꯨꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯅ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯏꯁꯥ ꯏꯁꯥꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ The rights of the tribal people must be violated. Sahi taruk hena ADC ki election tawde Prajasi ki youth khande ADC ki election tawde bana maram ko kanda central ki scheme mayam ma sanga ko paisa piba ya baduna le. Then ai ko ki rights karai do sin now sin ki rights karai do hai se ko akhang hai khanda bugi matam yo le suba betray to Prajasi de betray to aduga ida pi hajen development of the Tawi Hajab, Pashana Sulopopa. They are looting our fund. They are looting your money in the name of development. Masimi Amsi Sekotia Bina, Masi Yelga again. Central Lengakna Chandal District Asibu Aspirational District Amoin Lautokuna Yamna Kanna Chaukan and Honorabasu Pradhan Mantri Gram Sadak Yosna PMGSY ki Makada Paikali Balambi Tongi Fibam di Salaksare Tabak Amata Sudana Tabak Lori Haina Paisa Kaitoki Basu Yauri Hari Ngasi Chandala Pangtok Paumi Singuna Bamada Anal CSO Singya Punma Bodi Moiriva Anal Naga Tang PNT ki General Secretary TS Larnina Fongdo Kibida Chandal District ki Anal Furup na Taba Mafam Singda Center Amadi State Lengang na Paikaliba Tabak Thoram Singbo Anal Naga Tang PNT Chandal na Yingsinba Matamda State Amasung Center na PMGSY ki Makada Lambi Semna location Toramba Mafam Marida Tabak Shuram Daba Tengnaraki Rural Engineering Department ki Chief Engineer na Lambi Sing Doshingani Hai ki Basulai Kre Aduba scheme asigi Makada Paikaliba Lambungdagi Firal Kulen Fawgi kilometer Taramanga Sangma Lambi asi Tabak Amata Sudana Tabak Doshin Kre Haina Chief Engineer da Che Tagalamba Sulaire Chakpi Karong dagi Chalong Lamkai Fawgi Part 1 amasung Part 2 asisu WBM khaktamak Tharamlaga meter Chambri khaktamak Black Topping Toramlaga Lotion Kray Sugnu Tribal dagi Thongsi Village ki lambi asisu WBM khak Tharamlaga ngasi fawba Tabak Sudana Laire Haike Oirakliba Fibam Asida Lenga ki Mari Lainaba Sing na meeting Changduna lambi sing asi atuba matamda Loisil Hanbiu Haike Koina field visit tauraga inspection chatpa matamda shuba shudabayam amana WBM khak thaga aduga amana kilometer amakhak le topping tawaga adum shudabayam leirami aduna huyik phawba sigi program manga example sida lambung to Pirangkulen se 15 km ni adubu even artwork leibak machid ma phawshu soktana moina keno dadi chief engineer dadi ai loisingdre haina completion tharam basu lei athubada concern authority government sina sigi se lambi se hyonbi na bagi damakta pes ki khongtang lawu ga haijabani All Manipur Recognized Private School Welfare Association na sinduna the paper and printing quality of the board secondary education Manipur BOSM textbook and their content haibasida nongmaki oina khana nainabagi thormamba Manipur Press Club ki thangsing hall da pangthokhrei khana nainabagi thormaduda MRPSWA gi President Laishram Joy DMU Imphal gi hanagi Vice Chancellor Professor Nongmaitem Ras Mohan Impact TV News ki Editor in Chief Yumnam Rupachandra UARSOM gi General Secretary Jotin Salam amasung MRPSWA Advisor Namoizam Tombana saruk yaki Board of Secondary Education Manipur na puthoiba textbook asi matam sana akui 2026 ki January thadagi hogodriba new session asida phangba ngamdragadi alternative means ama akoi kari sinbigani gamena loinana tonganba mapangi farm kayadagi akoi larik
tamba yaroi haba government gi achobo instruction ama leibana maram oirakanda aikoi mapan gi su tamda adigi akoi state government na board of secondary na puthokudreba le asisu matam chana puthokpa ngamdaba taragadi akoi angang sing asida achoba mangjaba ama lakadra adna alternative oiba means ama akoi Timinagadra natragana Board of Secondary Education Manipurna athu matamda time bound oiba adum laba thaba asi tawbungam gadra haibadigi matangda kumna khan nainarakanda akoi angang singda asigumba yamna mangjagadaba thong singa se matam sana akoina kalhobungam nanabagi makta ngasigi khan nainabagi mifam asi akoina pangthok sabani Paugi marakthana ten mebrega matang lominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call tawbiratuna khangbiba yagani. Sky Hospital na Manipur da heart attack line nabagi damak 24/7 emergency service piduna lakle karigumba adom da heart attack ki layong haibadi ikang khangongdana thabak naba sor honba waba oi thangba pamom naba thabak lumba wantharakpa asina chingba singa si thengna birabadi thengtha biraganu athuba matam da Sky Hospital da lakpiduna khwaidagi hena pharaba experience leraba heart specialist ka tana biduna huina himba yanabagi kudong sab lobiu Sky Hospital da makal kaya gi chang naina heart ki oi balayang liba services singdi EPS RFA for palpitation device closures of ASD, VSD, Abadi PDA, whole in heart, coronary angioplasty and stent implantation, pacemaker, ICT combo implant, balloon dilation of heart valves, open heart surgery, makal kudumak haibadi, coronary artery bypass, graft surgery, surgical replacement of heart valves, MVR, AVR, DVR, pokpadagi, heart ki ahobalerpa agang sing asina singba singa silayingli. Heart OPD timing 9 AM to 4 PM Monday to Saturday, 8 AM to 1 PM Sunday. Hena akopamarog damag Sky Hospital gi reception ga tanabi. Breaking matung na mayam utaram nokchari makataba pau pizari. Mari Suba State Level Barak Festival lisingani kun mga lakliva December gitang tarani thoy digi tara mari fauba Zilipau da Heritage in Harmony haiba wakalon na pangthok lagani haina Naga People's Organization na khangalakli. Loina nga si NPO na thadorakiba cherol da festival asida Manipur leiriba miyoy sing furup khaitana sarukyana na pausal pirakli. Barak Festival asi unity, culture, diversity amadi heritage sing yokhana na bapangthokpani. Tharmasida miyoy kayana laktuna Barak River bu ikai kumnabut poina masa gi nat ki oiba jagoi isai art culture amadi custom sing punna amato oina pangthokminaba kumhaini. Kumay asina Manipur gi laiminariba furup masal gi marakta nungsi chanaba hengatuna amaga wakhal taminaduna nungsi na bapurak pangambagi ngamgani haibagi thazabalai haina cherol asida palaklei. Cycling for Manipur Peace Saibu Waklonda Delhi ki Kutub Minar dagi Manipur tamna ingtapagi pausal puduna cycle la khongsa lakliba transgender social activist Malem Thongam gi khongchet ngasi numit ni funipani chanbada apunma kilometer lising amaga chambriga humbudra tauduna Bihar gi Katihar da thongkibaga loidana mapung fana Bihar cover tobungam khrei Malem Thongam na Katihar hek yobaga Taret Suba Bihar Special Armed Police ki Deputy Superintendent of Police Satish Chandra Madhav Amadi Deputy Superintendent of Police Suresh Prasad Singh ani naluchingma department asimaki police ki team mamana mahak paharau taramna okay khongsidasi ka mari leina Malem Thongam na Bihar ki tongan mafam singda miyam namadi police department ki maike ki matik chana ngak pisen biba ka loina mateng pibi tuna Bihar cover tongna bohona bada ahen ma cooperation pirakhiba pumna makpuning singduna wari sanaki Makatana Manipura Santi Hanjilakna na bohona bada street asigi miyam ki maike ki suma pumfana puna hona haning bagi apamba su fongdoklam ki hari maki makata ba khongsa ki oina West Bengal gi damak lansina na ba thorang loi khre hari Khelo India Football Tournament lisingani kun manga kangpopi ki South Changaubungda Sports Authority of India sai gi matinga loina na CRPF ki chamatrani thoi suba battalion amadi South Changaubung Youth Club SCYC na sinduna hawdokre puna team tara taruk na saruk yaduna knockout basis ta ngarang dagi hawduna lakliba November kun mathoi fawba numin mangani chumna chathagada ba tournament na CRPF ki kangpokpi range ki DIG Rajesh Kumar na hawdoki Thormadu da CRPF ki chamatrani thoi suba battalion ki commandant RK Baruak
2IC Mukesh Tetarwe, Deepak Kumar, Assistant Commandant TS Baiti Amadi, South Changaubung Village Authority Women Wing Amadi, SCYC Mihut Singh Sarugaki. Tournament asida puna match star mga laigani masida pre-quarter final match nipan, quarter final match mari, semi-final match ani amadi final match yauri. Trophy asigi winner da selo ina lupa lising kun mga, runners up ta lupa lising tra mga, certificate sing pigani. Tournament asi November kun ngamathoy da lotion gani hari. Imphal की दोलाई थाबी दलेवा CRPF की चामा कुंट्राम दुसुबा बटालियन सिंधुना IG मणिपुर मदि नागालैंड सेक्टर की मखादा खेलो इंडिया की सरुक मोइना चथरकपा CRPF हारमनी फुटबॉल टूर्नामेंट लिसिंगनी कुनमंगा ngasi loisinkhre puna team nipana saruk yaduna knock out basis ta hokiba November 15 dagi 38 fauba chathakiba tournament asigi final match ta Alchemy FC na thabi FC bu Panjal ahumama da maithiba pituna winner oikhre winner oikraba team da seloina lupa lising 35 madi trophy kushinaki loina na runners of ta akraba team na seloina lupa lising 30 madi trophy pituna pungning thawatki tournament asida best player of the tournament best scorer amadi best goalkeeper of the tournament ta akraba sanaroi singda selgi mana oina lupa lising manga pk saruk yakiba team singda consolation prize oina lising ma pk लोचनबगी थोरमदुदा मफमदुगी मियामना नाट की ओइबा जगोई सई उटकिबा थोरमदुदा CRPF की चामा कुंट्राम सुबा बटालियन की कमांडेंट SST पकुमार सिंह सु सरुयाकी थवाल डिस्ट्रिक्ट की यारीपोक सिंगा दलेवा सिंगा आइडल क्लब SIC ने सिंधुना लाखलिबा दिसंबर 8 की 9 लक सुबा SIC ट्रॉफी सिंगा प्लेग्राउंड दगी हौरगनी हाइदि ngasi SIC na thadrokpa cherol amada trophy asida saruk yaning team singna lakliba December ni fawgi manungda singa idol club to paulo bayagani international football player Arwas amadi Ayman Bin ani ki pongna famlam dam oriba singa idol club ki trophy asi lupa lakh amagi mana oigani runners up to lupa lising humbudra West discipline team da lupa lising tara West goalkeeper top scorer West player na lupa lising mga oigani trophy asida saruk yana na bagi damak form 1000 bagi matam December ki tang ani oigani match ki fixture na December mari da draw out kani manager meeting na December mga amadi opening ceremony na December 3 oigani hain SIC cherola sina khangalakli aroy bata maroy ba pausing mo kana pisari Cooperative movement as economy da kana bakhak natana khunai ama semgat pada punmagi thodang lomi nabigi khudong chaba piri haina governor Ajay Kumar Balana phongdokre Lebang ning basaba thamoi sing da mioi kyana miyam gi phongpham thokpa hak amadi lanthum sing sagun tori basdagi section laisi haina Manipur youth students na hairi Amasung Chingi district sing da khundari ba travel itin now singi da baghat mat pire awon ma Manipur ma gidamak na sing kari thodang logo da gi khana ba matam oine haina MPCC ki president ke Mega Chandra na hairi Matanga sa bulletin na solution jare Manipur miyam gi punsida khwaidagi na maroiba state asigi lepaga si yamadi malingi pausing idamang SKTV news bu meeting ta dun lebiu khurum jare